ꯑꯍꯤꯡꯗꯨꯃ ꯀꯌꯥꯗ ꯋꯥꯅ ꯂꯦꯟꯈꯤꯕ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯂꯛꯈꯤ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯤꯡꯂꯛꯏ ꯑꯩ ꯔꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯀꯣꯔꯤꯗꯣꯔꯗꯨꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯂꯤ ꯑꯃꯨꯛꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯊꯥꯔꯤꯕ ꯆꯦꯌꯔꯗꯨꯗ ꯐꯝꯃꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯨꯝꯗ ꯆꯪꯗꯨꯅ ꯃꯤꯀꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯊꯕ ꯉꯝꯅꯅꯕ ꯍꯣꯠꯅꯩ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯌꯥꯝꯗꯣ ꯐꯤꯜꯗ ꯇ꯭ꯔꯤꯞ ꯆꯠꯅꯅꯕ ꯄꯨꯝꯂꯥꯡ ꯂꯥꯡꯅꯩ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯦꯗꯥꯝꯅ ꯑꯩꯕꯨ ꯀꯧꯔꯛꯏ ꯑꯩꯕꯨ ꯐꯤꯜꯗ ꯋꯥꯔꯛ ꯌꯥꯎꯔꯨꯔꯅꯨ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯦ ꯑꯩ ꯃꯥꯒꯤꯗꯃꯛ ꯀꯦꯐꯦꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯤ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯌꯦꯁ ꯑꯌꯥ ꯕꯣꯕꯣꯏ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯑꯩꯗꯤ ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗ꯭ꯔꯤ ꯍꯧꯒꯠꯄꯁꯦ ꯀꯣꯛꯁꯦ ꯉꯥꯎ ꯉꯥꯎꯕꯒꯨꯝ ꯇꯧꯏ ꯑꯗꯨꯗ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯔꯕꯅꯦ ꯑꯗꯣ ꯅꯪ ꯆꯠꯄ ꯌꯥꯎꯗ꯭ꯔꯕꯣ ꯃꯦꯗꯥꯝꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯍꯥꯏꯔꯝꯃꯦ ꯑꯦ ꯀꯩꯒꯤꯅꯣ ꯍꯧꯒꯠꯂꯤꯗꯨꯕꯣ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯤꯞꯄꯣ ꯌꯥꯏꯌꯦ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯀꯗꯥꯏꯗ ꯊꯝꯃꯨꯒꯦ ꯁꯥꯏꯠ ꯇꯦꯕꯜꯗꯨꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯇꯣꯟ ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯉꯤꯗꯨꯕꯨ ꯅꯪ ꯅꯥꯕꯒ ꯌꯥꯔꯣꯏꯀꯣ ꯑꯩꯒ ꯂꯩꯔꯗꯤ ꯅꯥꯕꯒ ꯂꯣꯏ ꯐꯔꯗꯝꯅꯤ ꯑꯁꯦꯡꯕ ꯃꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯃꯃꯤꯠꯇ ꯏꯍꯧꯔꯛꯏ ꯑꯩ ꯇꯧꯐꯝ ꯈꯪꯂꯛꯇꯦ ꯑꯁꯦꯡꯕꯅꯤ ꯅꯪ ꯅꯥꯕꯒ ꯌꯥꯄꯣꯟꯇꯦ ꯐꯔꯗꯝꯅꯤ ꯑꯥꯏ ꯋꯤꯁ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯕꯣꯕꯣꯏ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯅꯤꯡꯉꯤꯌꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯏ ꯇꯣꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯃꯥ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯕ ꯑꯩꯕꯨ ꯍꯤꯡꯅ ꯊꯝꯅꯕ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯐꯥꯎꯕ ꯀꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯔꯛꯏ ꯕꯣꯕꯣꯏ ꯑꯗꯨꯕꯨ ꯃꯃꯥ ꯕꯕꯥꯒꯤ ꯅꯤꯡꯖꯔꯤꯕ ꯑꯁꯥꯗꯨꯗꯤ ꯑꯩ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯇꯣꯟ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯋꯥꯈꯜ ꯄꯤꯛꯊꯔꯤꯁꯤꯕꯣ ꯅꯪ ꯑꯁꯨ ꯌꯥꯝ ꯐꯒꯠꯂꯁꯤꯗꯤ ꯅꯪꯅ ꯐꯔꯛꯄꯗꯨꯅ ꯃꯔꯨꯅꯤ ꯂꯟ ꯊꯨꯝ ꯍꯥꯏꯕꯗꯨꯗꯤ ꯆꯥꯃꯔꯛ ꯇꯥꯟꯕꯁꯨ ꯌꯥꯏ ꯑꯃꯔꯣꯝꯗ ꯏꯃꯥ ꯕꯕꯥꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯅꯪꯒꯤ ꯑꯁꯥꯗꯅꯤ ꯃꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯑꯩꯅ ꯐꯔꯛꯄ ꯑꯩꯁꯤꯕꯨ ꯐꯔꯛꯈꯤꯗ꯭ꯔꯅꯤ ꯕꯣꯕꯣꯏ ꯑꯩꯁꯤꯕꯨ ꯅꯈꯣꯏꯒꯨꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯍꯤꯡꯕ ꯉꯝꯂꯛꯈꯤꯗ꯭ꯔꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯄꯦꯆ ꯃꯦꯀꯔꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯃꯁꯤꯅ ꯂꯦꯞꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯁꯨ ꯑꯗꯨꯝ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨ ꯍꯦꯛꯇ ꯌꯥꯄꯣꯠꯇꯦ ꯃꯃꯥ ꯕꯕꯥꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯀꯩꯅꯣꯝꯃ ꯌꯦꯡꯖꯒꯦꯔꯣ ꯀꯩꯅꯣ ꯌꯦꯡꯒꯦꯅꯦ ꯇꯨ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯇꯦꯇꯨ ꯍꯛꯏꯁꯦ ꯐꯖꯗ꯭ꯔꯥ ꯑꯌꯥ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯛꯇꯤꯌꯦ ꯇꯦꯇꯨꯒ ꯍꯛꯑꯦ ꯑꯩ ꯁꯥꯎꯔꯛꯎꯔꯥ ꯀꯤꯖꯩꯌꯦ ꯁꯥꯎꯔꯛꯀꯅꯣꯕ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯃꯨꯊꯠꯂꯨꯆꯣ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯍꯣꯏꯕ ꯁꯦ ꯃꯨꯊꯠꯂꯒꯦꯕ ꯅꯪꯅ ꯁꯥꯎꯒꯟꯕꯁꯤꯅ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯑꯩ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯊꯟꯇ ꯀꯣꯂꯣꯝꯅ ꯌꯦꯛꯆꯈꯤꯕ ꯇꯦꯇꯨꯗꯣ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯨꯏ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯕ ꯀꯔꯤꯒꯤꯅꯣ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯠꯇꯨꯅ ꯂꯩꯕꯒꯨꯝ ꯐꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕ ꯅꯣꯡꯃ ꯁꯤꯔꯒꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯍꯦꯟꯖꯤꯟꯅ ꯋꯥꯔꯤꯕ ꯇꯣꯟ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃꯒꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯄꯁꯨ ꯉꯝꯒꯅꯤꯌꯦ ꯑꯩꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯀꯌꯥꯗ ꯋꯥꯕꯤꯈꯤꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯛꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩꯅꯗꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯁꯦꯟꯅꯖꯕꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯩ ꯅꯪꯕు ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯊꯥꯗꯣꯛꯂꯔꯣꯏꯌꯦ ꯁꯣꯟꯊꯔꯕ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯩꯅ ꯄꯥꯡꯒꯜ ꯍꯥꯞꯀꯅꯤꯌꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯒꯅꯤꯌꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯕꯅꯣ ꯑꯩ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯕꯣꯕꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨꯕꯣ
Kaisu tawdiye. Kainoma sum. Kari khalinoba. Aise kayam kuina hinkidoino kaina khanbaga de natte ko. Aston taning deba. Kaino nang nangangi dubo. Sum choirol parol loli nida. Adobo boy aise hingbadi yam hingningi. Nangidamak ima babagidamak. Adubu sontaraklaba aigi thamoisina aibu nakhoigi nanakta kuina hingo haina tambiramdre. As yam taning deko wathi warem ngangano. Nang karimta tawroi. Nang sumaina leibasu yaroi. Nang faradamne. Aina layengdoini. Buboy, nangi wahi singse taraga ai amuk hingningbagi asa amadi fawi. Ado, yengune, India gi karamba afawba hospital no aina chatludaba ima babana aibu puduna layengkidaba. Adubu pacemaker si mahapaga matam khara hingnaba honaba sinatana doctor amatana ahi anabase kokhanba ngamlaktrabani. Ado, nang ahi layengnaba doctor amuk tamlage hairo. Phaginati aina hairise ton. Khangde ai kari tawdoino adoisu nang phanaba ai layengni haisini. Ngaikho ko amda khatkinu. Ai layengnabani kaina hayeng amuk flight tongaga maiba tamba amuk chattana leiramdana. Kaya usitrino yengune. Mayaga higatladana. Nanada laithaladi nang. Ayo naye. Ayo ima. Is sokfau soktri hana sugatanaga tawri sengu. Hihi me masinu pisidiba angang machaga chap hek mane. Keri ni kaino nangonda kedana aibu kanada kerudoino. Magi wahiduda ai khangpre khangi. Ai mabu munna yengi. Ma wa makha tarakte. Mamai luktharaga laiki. Kaidoraba. Kaisu tawde. Ado kaino ma haibiyo raton. Haibiyo. Aduburo miyoi bai khoise wakhalgi makhasu yam pon bajanida. Sum khalune mi amana aise narabani solabani na sum khallaba. Mi do soidana dum naradawni. Nadrasu magi wakhalduna namdana dum nahaladawba. Adubo boy solaga naraga leningba mibu leiramgadrane. Adoisu wakhal nungaina puning chawthokna leiradi kanagi anabana changba ngamdoinoba. Boboy aisu wakhal yam nungaina leininge. Adubu khangdeda yam wai. Ton ima babagidi nang khaktane nangbu numit thagumna yengjaribane. Makhoigida makhallaga nang wakhal chawthokna hinguba. Aisu makhoigida makhandabadi nati makhoigida makhanbada yam wai. Adubu ima babana tansiliba lanthum mayamduna aibu hinghanba ngamloidora male. Nungsidra miyoi mapokse. Aina karigumba phatanungda thoklabadi ima babana kari oihogani khanbada ai yam wai boboy. Hera nang sumaina sum leiba yapote. Nang napa faro ima babagidama aigidama. Aigi karamba wakhaldagi wahi singdo chimbal yaukibano ai khanghaude. Ai ikaibasu faurai. Yenglakliba magi midyengduna wahang chamani hangliba. Ai tawfam khangdana fuk haugatle. Mana aigi khutto paiduna yale. Aibu manakta famnaba hairei. Kaida chattoino. Aigi nakta leibase hainadabra. Adugi nati ton. Nang ngarangdagi karimta suchade. Nang na chanaba kainomta yengoge tawbane. Boboy, ai kari suchaning ba faudi. Aram khorang basu pokte. Nanga sum phaminaraga wari sabasina wakhalse khara chawthokpagum tawi. Nangna muk chatkrabadi khangde wakhalse adum piksale kari no mawon pangkhanda khalle. Ai kaisu chatloi nangnabu nungai nangnabu pele hairabadi punchi chupa nanakta lengdana famduna leiba sungamgani. Asengbairane. Asengbani. Thazadra. Thazaida. Ado amaromda aina maram oiraga nangi laiba mamangkhibadudi ai yam pamui. Masak thoktraba mahau yaudraba aroiba pungfam ngaina hingliba aigi punsinadi nangidamak karisu tawba ngamloi. Ton aibu nafamda kari piyu haina nikhige. Aibu nangonda kari tawbiyu haikrage. Karino nangna adumaina haidubo. Nana nganglibadubu ai nungairamgani khanbra. Boboy se adumaina tawnu seba ai laleba adumaina leithokinu se ai matungda haijararoiba please. I'm sorry ai haijararoi. As masak phajaba pakhangna imangda mapi raga chelaga leibase
wakhal se kainoma fauraida seba boboy adumaina tawnoba aina saraktana hojik konsiladi is tut chance ka loksila ine nammai kainina mana lanjadabi ga amuk saradana ho aidi lanjadabi ne haidorakpada pakchai khadrak mapi pakhang macha amadi pungaw ngawhalage do khangni ai ki ko to ngaw da ngaw khido go male nangi khwai do sorok taga bora yalaga chatladi as bit ka yaro he taning di he masak siga asibu wane na ado ton atai lairi ai chak yam lame nang kari chani ai order tawrage ba ai di nangi saruk tagi mullaga chadoini adudi biryani oina order tawrage biryani charsi ko yai magi momon minok amakidamak aina karigino asuk laitadriba sontaraba magi pukning wakhal aigi karamba itawa mana hingbagi anoba sama pigani khanbada awaba ama haibado ifamdadi oiri hidak chaba yananaba mabu kari karino khara themduna pijai mekup khara wari saramlaga ma ningaidana dum tumthakre ningaidana tumkhun taliba magi nungaiba manglando kai khigadra khanna khongthang tapna nason pikna ai rumdudagi tholai aigi room yaukibaga famungda longna hipthai punsigi tangkak singdo mathang mathang ningsinglori khanghaudana wakhalda aibu kobagi khonjel ama tarakpagum phaurai ai phuk hawale mathanda lehoriba magi da makhalai table du da taduna leiriba sketchbook to tap pai khali amuk hanna soklaroi khankrabani adubu ngasidi anoba punsi amagi damak anoba minok amagi damak aigi wasaksu kai khresanu ai thinthadana tongi room da chali ningaidana tumkhun taliba mahakpu imit kuptana yenglori aigi punsigi damak aigi minok amagi damak mekup khuding wazaribi nangi minok amagi dabak ngasidi aigi wasaksu kai khresanu mana tumliba room dugi matai oirapna thongnau mayadu da thariba chair du da tapna famthai lonsin duna thamliba thongnau do hangdoi aing banungsit na yeibada hakchang da haining bagi ithil ama pirakpagum khalli mitfam hongamdraba mafam dugi fajabado mitkuptana yenglori mahusa imagi sanafam haibado asum oiram batai amaromda mahusagi amakpa yaudraba khutsemni mahaksu matam pumbada mabu lakna biki tathi tawoina tawbiki adubu ithanta khanjai nang oiramgani ko khutsem yaudaba fajaba haibado nongmatasu nungsiba mityeng amata yenglakkhidraba mahakkidamak ngasidi thamoida ihulama phaurakpagum khalli wakhal tarang amada tawrai mangda leiriba aigi sketchbook tuda pukning lupsinki ifamda mana yekpiu tattana haikhiba saktamdo ngasidi magidamak magi minok amagidamak yeklage khanna ai pencil do paikhali aigi wakhal yekliba saktamduda lupsinki aigi pocket ta phone vibrate torakpaduda ai khangprek khangi khalamba wakhalgi irai yeklamba saktamdusu chaplepe loidadi loisilagi matagum thoina nachungluba tawdana amuk saktamdu yekpa hawi kadaida kari wali khanna machi khuding yengli amuk su phone do khenglai ai phone do lokthok yengi unknown number amadagi call laklame ai phone do paikhali hello boboy kana aibu khangdrabra aigi khonjel se khangba ngamdrabra miss yam thajadi nang aibu kawrage khalabra aigi khonjel foba khangbiramdre miss unknown number oibasida yam thajadi miss kari leirage ma wahi amata makha taraktre aisu tofum khanglakte boboy nang aibu yam waraurabra miss kaigino dumna hairidubo ai miss pu kari gi waraudoino boboy ngasi se aigi chakobu numitne aya miss aidi khanghaudre ai nangbu yam miss tawe boboy miss ai wahi amata makha taba ngamkhidre mitlu anidagi pirang ihaurai
Boboy, nangna warauduna chatkraba punsise mikup amatasu nungaiba ngamdana loikraniye. Adumaina haribadubu karigino miss. Adumna haibigano. Nangna aigidamak laibirakpa fizolduni ngasi aina setlaga babagi nungsiraba yumsida laibase. Aduga karigino aigi mit anisina maikai khuding nang tabu thiriba. Mafamsida nang leiramgadabagum khalui. Boboy, ay nangonda yam lale. Nangonda langjaruba iraldugi mahini. Mikup khuding aina leitafam khangdana lelibase. Miss, adumna haibigano. Kanagumba na taraga Miss pu lana khankiniye. Ay Miss pu waroba kaisu laitiye. Miss ki yaifaba punsi amagidamak ishorda nijakhibane Miss. Nang nungaina layuko Miss. Aina lankhiba soikhiba yaurabasu aibu apangbana nauni khanbiduna ngakpiyuko. Boboy, ay nangbu yam nungsiye. Nangbu punsigi oina khanjakhibane. Adubu aigidamak wajaraklaba babagi yathangdo ay hikdokpa ngamkhidre boboy. Aibu ngakpiyuko. Tonna makeup tholokpagi yawolakpado ay urui. Ay fondo kakthale. Sinthariba mitlugi pirangdo lona taithoi. Maithongda mamon noktuna manakta changsili. Fondo amuk sukhinglai. Ay fondo kakthale. Aina langbasida nang tumba yadrabo. Makeup tholokpada ithandra rambaduda aidi kirure. Ado nang napairi dubu kaino amta yengene. Kaisunatiye kaino masum. Aina nahandagi yekpiyu haibadi yekpide. Aina bu hairadi sugya yabide. As adumaina paiganu se. Phajaba saktamdo thijalaneba. Se yengune kana mangeba. Se sida yengune si kana mange. Aya, boboy, yam phajaye. Thank you so much. I just love it. Mana yekpa saktamdo kayada pamjana yengjaba. Kayada harauna nokchaba. Nangi minok amagidamak aigi wasak chama sukairasano. Nangidamak yeklabani nangna pamjaba saktamse. Nangi minok amagidamak punsise kathoklage. Nangidamak henglage aigi punsi.